Film asi ahanba sinda yamna chawraba building ama lepa letana sagalagli masida uriba nupa asi yamna chawna sariba building achi yamna maruiba misak amani mahaki maming John Kowi amadi mahak structural engineer amani mahaki makada leba secretary amada hojik phawba thabak loisendriba karigino hanglakhi secretary duna khumlakhi ekhoigi cement tonaba machine adu yakhitabadagi matam khara lepani thhabak sing adu hek loibaga engonda call tawduna pau pira u hairamlaga John masagi car tongduna mayumda halakhi mahangna car manungda radio tharuba matamda reporter singna sumna hairaki yamna chawba clock haina khangnaba atopa solar system amadagi Comet kayamarum paisalakani haina reporter singna hairaki Comet hairibasi uphulgumba ice gumba amadi nunggumna punjalaga semba atopa solar system amada fangba yamna chawba posak amani karigumba kanda hairiba Comet singasi yamna tangna ekhogi prithibigi maikai tamna paisalakpa yawi paisalakaduriba Comet asi yamna PE amadi hairiba Comet asina samudragi imaida tabana maram oiraga karisu khudong tiningai oidi haina radio singda reporter singna hairaki Is this Clark? This interstellar call? Asum tawna Clark radio do tana lakpana mahaki mayum yaushalaki John gi saktamasi yamna nungaibagi mamidi nate maramdi nimit kharani gi mamangda mahaki nupi Ellison ga ningai changdana bakhar leiki John room manungda changlakpa matamda mahaki nupi Ellison treadmill amada cardio tawduna lerami makhoi gi machanapa gi birthday hayeng tawgada bada soidrabara haina John hanglaki maduda Ellison na kumlaki makhoi gi machanapa na yumdang nabada leriba mipum khudimak barton tawduna loikrabani anja aduda mapala e khangmadagi makhoi gi machanapa adu imungda kanna chenjalakhi Neden mapa ubada aduki matik haraujaki John asu mahaki machanapa Neden bu aduki matik nungsijai John machanapa gi kada changduna awanungai gi wari kya marum sanajarami Nedena mahaki drawing books ta yekpa Comet singadu mahaki mapada yamna haraunu charami amadi makhoi Comet simaramda wari wadai kya chanaki asum tawna mapa machani du yamna haraukta yamna nungaiba wari kaya masulinaki adubu laibak thibadi John gi machanupa Neden diabetic ni ponchi chupa insulin kapaga leigedoribani asida uliba instrument asi insulin page ni masina insulin tapna thajinduna blood ta leiriba sugar asi control tawraga thangadoribani machanupa gi leina asigi khanbada John aduki matik nungai chakhide adugi matung makhoi family puna TV gi news channel da pau yengminarami TV gi pau aduda reporter singna Clark haina khangnaba yamna chawba Comet adugi matangda hairami yamna chawraba Clark Comet adugi matungda apikpa Comet lising kayana inaduna prithibigi maikai tamna paisilakli haina pau aduda hairi dabu hairiba Comet sing asina samudragi imaida tagadabana maram oiraga karisu khudong thiningai oidi haina pau aduna makhatana paudamli mahaki nupiga nungainadabana maram oiraga John mahaki garidagi luggage sing adu lawdaduna mahaki nupigi room da tumdabida guest room da oina tongana tongki mathangi ayukta John TV news channel on tawduna yengba matamda Comet ki fragment kharadi prithibigi lemaida yarokpa yai adubu karisu khudong thiningai leite haiduna reporter sing aduna makhatana hairi Yes, but they're also saying not to worry. These things won't hit the. makhoigi yumdangnaba migasu pawdugi matangda wari watai kya sanaki machanupa gi birthday gi damakta John arrangement tawringaida mahaki nupi Ellison birthday gi pochai khara kaurame haina hairaki John mahaki machanupa Neden puduna awatpa pochai sing adu leinabagi damakta store da lakhi adubu mafam aduda leiba mipum khudimpak nongthakta yengkhatuna leptuna lerami nongthakta military plane kya amana koipai paiduna leiba ukhi aduga Clark haina khangnaba yamna chawba Comet adu prithibigi lemai tamna paisilakpa adu mapa machaduna ukhi John store da shopping tawduna leringaida State Department dagi presidential alert message lakhi Presidential alert. hairiba message adu store adu da leiriba atopa misingda lakpra haina John leithokpuna yengluba matamda atopa kanamata lakpu uramde Kanghaudana State Homeland Security dagi magi phone adu da call tawsilakhi call adu da hairaki makhoi gi family haibadi John amadi mahaki nupi Ellison amadi makhoi gi macha Neden makhoi punamak emergency shelter relocation gi damakta khalle haina call adu da hairaki You've been selected for emergency shelter relocation. makhoi gi yungi TV dasu emergency shelter relocation gi damakta makhoi gi family adu selected tawre habadu announce taraki adu Ellison dress up tawringai da paw adu khangba nanghaude John yamna pakatpa amadi chingnaba pharokpadagi mahaki machanapa Neden puduna store dagi mayum maikai tamna khongjal thuna halaki mayumda halakpagi lambi da John yamlaba military heavy vehicle amadi military plane sing paiduna leiba urakhi
ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯖꯣꯟꯅ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯌꯨꯝ ꯌꯧꯕꯒ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯅꯦꯗꯤꯟꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯊꯪꯅꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯥꯊꯩꯔꯝꯂꯒ ꯃꯇꯝ ꯏꯃꯥꯡ ꯃꯥꯡꯍꯟꯗꯕꯤꯗ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯂꯤꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯖꯣꯟꯅ ꯑꯦꯂꯤꯁꯟꯗ ꯍꯪꯂꯝꯃꯤ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯨꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯂꯔꯠꯀꯤ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯦꯂꯤꯁꯟꯗ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣꯄꯤꯡ ꯇꯧꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯏꯃꯔꯖꯦꯟꯁꯤ ꯁꯦꯜꯇꯔꯒꯤꯗꯃꯛꯇ ꯁꯦꯂꯦꯛꯇꯦꯗ ꯇꯧꯕꯒꯤ ꯀꯣꯜ ꯂꯥꯛꯈꯤ ꯍꯥꯏꯅ ꯖꯣꯟꯅ ꯑꯦꯂꯤꯁꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯂꯤꯁꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯗ꯭ꯔꯤꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯖꯣꯟꯅ ꯑꯦꯂꯤꯁꯟꯗ ꯍꯪꯂꯛꯈꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯌꯥꯝꯂꯕ ꯑꯥꯔꯃꯤ ꯀꯌꯥ ꯑꯃ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯥꯔꯃꯤꯒꯤ ꯄ꯭ꯂꯦꯟ ꯀꯌꯥ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯃꯦꯠꯀꯤ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯃ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗ ꯇꯥꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯅ꯭ꯌꯨꯁꯇ ꯂꯥꯛꯈꯤ꯫ ꯄꯥꯎ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯇꯥꯔꯛꯂꯤꯕ ꯀꯣꯃꯦꯠꯀꯤ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯁꯤ ꯑꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯒꯤ ꯖꯒꯥ ꯑꯃꯗ ꯇꯥꯁꯤꯟꯒꯅꯤ ꯍꯥꯏꯅ꯫ Slammed into northern Siberia. ꯇꯥꯔꯛꯂꯤꯕ ꯀꯣꯃꯦꯠꯀꯤ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗ ꯇꯥꯁꯟꯗꯨꯅ ꯄꯣꯛꯈꯥꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯥꯎꯟꯠꯗꯥꯎꯟ ꯇꯧꯕ ꯍꯧꯅꯔꯛꯈꯤ꯫ 3, 2, ꯀꯣꯃꯦꯠꯀꯤ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗ ꯇꯥꯁꯟꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯣꯃꯦꯠꯀꯤ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ Wait, what is the explosion? What's the chunk? ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯥꯔꯀ꯭ꯋꯦꯛ ꯇꯧꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯖꯣꯟꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝꯂꯕ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯃꯌꯨꯝ ꯊꯥꯗꯣꯛꯅꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯅꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯖꯣꯟꯅ ꯈꯪꯕ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯜꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯍꯨꯝ ꯑꯃ ꯂꯥꯛꯇꯨꯅ ꯖꯣꯟꯕꯨ ꯍꯨꯝꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯊꯛ ꯊꯛ ꯅꯤꯛꯈꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯖꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯑꯦꯂꯤꯁꯟꯅ ꯍꯪꯈꯤ꯫ ꯖꯣꯟꯅ ꯈꯨꯝꯈꯤ ꯃꯍꯥꯛꯁꯨ ꯆꯞ ꯆꯥꯅꯗꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯄꯣꯛꯈꯥꯏꯕ ꯑꯃꯗꯒꯤ ꯍꯨꯝꯗꯣꯔꯛꯄ ꯁꯍꯨꯝ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯏꯃꯔꯖꯦꯟꯁꯤ ꯅ꯭ꯌꯨꯁ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯀꯣꯃꯦꯠ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗ ꯇꯥꯁꯟꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐ꯭ꯂꯣꯔꯤꯗꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯥꯁꯟꯈꯤ꯫ ꯇꯥꯁꯤꯜꯂꯛꯂꯤꯕ ꯀꯣꯃꯦꯠꯀꯤ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐ꯭ꯂꯣꯔꯤꯗꯥꯗꯒꯤ ꯑꯣꯔꯂꯥꯟꯗꯣ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯀꯅꯤ꯫ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯇꯥꯁꯤꯜꯂꯛꯂꯤꯕ ꯀꯣꯃꯦꯠꯀꯤ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯗꯨ ꯐꯨꯠꯕꯣꯜ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯒꯨꯝꯅ ꯆꯥꯎꯏ꯫ ꯇꯥꯁꯤꯟꯈꯤꯕꯒꯤ ꯁꯥꯐꯨ ꯑꯗꯨ ꯃꯥꯏꯜ 1,500 ꯐꯥꯎꯕ ꯆꯠꯀꯅꯤ꯫ ꯀꯣꯃꯦꯠ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐ꯭ꯂꯣꯔꯤꯗꯥꯒꯤ ꯂꯩꯃꯥꯏꯗ ꯇꯥꯁꯤꯜꯂꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯗ ꯊꯥꯗꯣꯔꯛꯈꯤ꯫ Whoa. What? My turbine! ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯛꯇ ꯈꯨꯠ ꯍꯥꯝꯅꯈꯤ ꯑꯃꯗꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯅ ꯍꯪꯉꯛꯈꯤ ꯀꯣꯃꯦꯠ ꯐ꯭ꯔꯦꯒꯃꯦꯟꯠ ꯑꯁꯤ ꯑꯇꯣꯞꯄꯁꯨ ꯇꯥꯔꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯦꯗꯦꯟ ꯀꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯣꯟꯒꯤ ꯐꯣꯟꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯂꯔꯠꯀꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯑꯦꯂꯤꯁꯟꯅ ꯈꯜꯂꯛꯈꯤ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯪꯉꯛꯈꯤ ꯅꯪꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤꯗꯅ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯂꯔꯠꯀꯤ ꯃꯦꯁꯦꯖ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯍꯣꯝꯂꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯒꯤ ꯀꯣꯜ ꯑꯃꯨꯛꯀ ꯂꯥꯛꯈꯤ꯫ ꯖꯣꯟꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯇꯤꯚꯤꯗꯨꯗ ꯐ꯭ꯂꯥꯁ ꯇꯧꯊꯣꯔꯛꯈꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯖꯣꯟ, ꯑꯦꯂꯤꯁꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯅꯦꯗꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯑꯦꯃꯔꯖꯦꯟꯁꯤ ꯁꯦꯜꯇꯔ ꯔꯤꯂꯣꯀꯦꯁꯟꯒꯤꯗꯃꯛꯇ ꯈꯜꯂꯦ꯫ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯄꯥꯔꯁꯣꯅꯦꯜ ꯕꯦꯒ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯨꯔꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯖꯣꯔꯖꯤꯌꯥꯗ ꯂꯩꯕ ꯔꯣꯕꯤꯟꯁ ꯑꯦꯌꯔ ꯐꯣꯔꯁ ꯕꯦꯖꯇ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:45 ꯇꯥꯕ ꯃꯇꯝꯗ ꯌꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯖꯣꯟꯒꯤ ꯐꯣꯟꯗ QR ꯀꯣꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯊꯥꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯇꯤꯚꯤꯗꯨꯗ ꯂꯥꯛꯑꯝꯕ ꯌꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯖꯣꯟꯒꯤ ꯐꯣꯟꯗ ꯐꯪꯂꯒ ꯑꯩꯈꯣꯏꯗ ꯐꯪꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯣꯟꯒꯤ ꯐꯣꯟꯗ ꯔꯣꯕꯤꯟꯁ ꯑꯦꯌꯔ ꯐꯣꯔꯁ ꯕꯦꯖꯇꯒꯤ QR ꯀꯣꯗ ꯑꯃ ꯊꯥꯔꯛꯈꯤ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯀꯣꯃꯦꯠ ꯐ꯭ꯔꯦꯒꯃꯦꯟꯠꯁꯤꯡ ꯇꯥꯔꯛꯈꯤꯕ ꯌꯥꯏ ꯈꯟꯕꯗꯒꯤ ꯄꯥꯈꯠꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯖꯣꯟ ꯑꯃꯗꯤ ꯑꯦꯂꯤꯁꯟ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯒꯦꯖꯇ ꯍꯥꯞꯆꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯏꯟꯁꯨꯂꯤꯟ ꯑꯗꯨ ꯀꯥꯎꯗꯅꯕ ꯑꯦꯂꯤꯁꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯤꯁꯟꯅ ꯏꯟꯁꯨꯂꯤꯟ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯖꯣꯟ ꯑꯃꯗꯤ ꯑꯦꯂꯤꯁꯟꯅ ꯍꯥꯊꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯟꯅꯕ ꯎꯕꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯅꯦꯗꯦꯟ ꯄꯥꯈꯠꯄꯗꯒꯤ ꯀꯞꯀꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯦꯗꯦꯟꯅ ꯍꯪꯉꯛꯈꯤ ꯃꯍꯥꯛꯀꯤ ꯃꯄꯨꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯕꯒꯤ ꯂꯝꯕꯤꯗ ꯅꯄꯨꯗ ꯀꯣꯜ ꯇꯧꯔꯁꯤ ꯍꯥꯏꯅ ꯖꯣꯟꯅ ꯍꯥꯏꯔꯛꯈꯤ꯫
Elisena emergency on sizinanaba chanaba kya amasu yomjanba horami John machanupada chatnanaba haina kobada machanupa adu atiyada yenkhatuna lerami John kari leirapanu haina atiyada yenkhaluba matamdadi mai chakpagi mangana atiya adu pungthan thalami Luggage sing adu gari da hapchanduna khonglei thuna gari du thokdokpa horaki makhona gari du thokdokpa matamda makhagi yumdang naba kayana makhoida kirup yengduna leinarami yumdang naba nupa amana John da koroktuna John gi gari du khamna bairaki emergency shelter relocation gi damakta makhoi imung natna lekai eduda kanamata call torki de haiba tanjadu da makhoina khanglaki ndang na nupa adu na hairaki ngasi tarakhiba comment aduna loiben natri sidagi henba comment ki fragment kaya ama taraki gani adubu yamna luri badi khwaidagi chawba comment ki fragment ama taraktuna pithribi pumba kahen gani Army plane khangnatana civilians ki plane punamak thingjinduna thamkhre hoji akhoi kari togani haina John da yungdang na paduna hanglaki maduda John hairaki ayak su kaidogadabano khangde aduga makhoina hairiba emergency shelter relocation asisu achumbani arambani haiba ai khangde punamak sing asi khangna John na haidoktabani haina lekagi mi meyam aduna khanki upai leitabadagi nupa aduna aroibada haiki karigumba nahana mafam adu yoba matamda khudong chagadaba leragadi ekhoida su call tobiro adugi matung makhoina gari du thokdorpa matamda nupi amana mahaki machanipiga chenthoroktuna gari dubu khamnaba haiki pi aduna haiki mahakna satpa yadrabasu mahaki machanipi asidangdi makhoina pubikho Elisena nipi machadubu punaba hairami adubu John madu yaramde Take Ellie, please. John nipi machadubu puba yaro hena kanna haiki adubu nipi machadagi mamana nipi machadubu pubinabagi damakta yamna kanna haijiraki What if it were me? Film asigi sin asi yamna nungsiba matangi hingnabgi lanfamda angamba upai thinarakpagi sin amani Ellie! No! John mahakpu ngakpiu hairamlaga gari gi thong hangdoktuna mamai leithoktuna gari du thauba horaki maramdi makhoida tharakhiba message aduda yamna strictly hairaki makhoi gi imung natana atopa kanamata yawba yaroi hena Elisena makhoi gari du maning handuna angang adu launaba hairaki adubu John madu sunya yakide gari gi damakta yadribanu haina Elisena hanglaki John Elisenda hairaki gari gumba akhoina angang asi puduna challe khalo akhoina army ke madu yoba matamda angang adubu changhandrabadi akhoina angang asi bu lambi du huntoga thamamgadra mahaki nupana hairibada su chummi haina khanglakpadagi Elisen makha taba ngamkide upai leitabadagi yumdangnabagi family sing adu kaptuna yengduna lehauki John na call torkigani haibagi asatam khoi punamak maimyum da hanjanaki gari manungde Elisena mahaki mapada call tonaba honarami adubu newa phangdabadagi call toba chatkide mafam khudingda crime kaya ama tholaki amadi achau chaba dukansing amasung yumsingda horanjidi kaya ama chu tholaki akhanaba mi khara khaktamak emergency shelter gi namakta selected tawkhibani haina radio da hairaki thodok adugi matangda Elisena phone check tawduna lerami John Elisena hanglami army sing asina akhoibu pugodori basi kadai jaga dano haina notification lakpra Elisena haiki madugumba amata yawde army sing asina akhoibu pugodori bajaga asi aronbo ina thamba mali haina haiki makhoina ngahak chalaba matungda lambida traffic jam atuki matik thoki makhoina highway de yingtholaba matamda traffic jam atuki matik sangna lerami kanararoi khangbadagi John mahaki gari du maning handuna atopa lambi amada chatnanaba kan honaki injalakpadagi nedena bag manungdagi tawel ama lauthoki mahangna tawel lauthopa aduda mahaki insulin yawba medicine box adu nandaduna taki Radio ki pawduna makhatana heraki Comet ki fragment ching aduna tongan masiti kyara tasanduna amanga ta kyama thokan khre adubu pithribi da leiriba jiba panwa punama mangan tagan bangamba clock haina khangnaba khwaidigi chawba fragment adu pithribi gi leimaida pung nifu nipani gi manungda tarakpa yai haina radio du da heraki ngahaki matungda makhoi military base adu de yoraki gari dagi lage sing adu lothokduna military base lomda changilapa matamda di yamlaba miyam amana military base manungda changjanaba honarami adubu army sing aduna select tawrba miyoi khaktamak changba yagani aduga ekhoina phone da thakiba QR code singdu ready tawduna thamu haina army sing aduna laukthoraki select tawduba miyoi amata gate manungda changba yaroi haina hanjana laukthoraki army sing aduna ningthina check tawduna select tawrba miyoi khaktamak gate manung aduda thajanki John lautuna haiki ekhoidi select tawrba miyoi ni army officer aduna nahaki ID amadi QR code adu ullu haina haiki John QR code adu puthoktuna army aduna scanning taholami select tawri habagi confirm oiraba matungda army aduna John amadi mahaki family adubu gate manung aduda thajalami select tawrba miyoi kya ama flight manungda tongba honarami army gi aeroplane aduda boarding tawnabagi damak army aduna boarding pass ki damak QR code adu scanning tawraba matungda makhoida khudangda sinaba wristband amamam piraki
Jona mahaki machanupa Nedenda wristband adu sijanbirami. Flight tongamdaida makhoi ahungi luggage amadagi hena puba yaroi hena army officer aduna hairaki makhoi ahungi poche sing adu luggage amada pulap sangjinanaba yamna kana honarami. Ellison hairaki Nedengi hidak adu khawngsida hawkibani adubu yoramdre. Jona Ellison haiki kaidobugi yaroiduna soidan yarongani amukana check tau. Ellison machanupa Nedenda hanki nahak bag asi hangtoglubra. Nedenda haiki ayhak yamna ingmadagi bag adudagi blanket lauthoglubani. Mahaki machanupana bag adudagi blanket lauthopa matamda insulin adu gari manungda soidana nandaramlagani haibasi Jona khangki. Jona army amada hanki flight asi karam kanda paiba haugodabano. Army aduna hairaki minute 30 kungi manungdadi soidana pairagani. Jona Ellison haiki ayhak hojik car adu chatuna insulin adu larukige. Insulin adu yaudravadi kon awaba yamna tarakani. Hojik aigi khutta wristband adu yaubanina aina yamna thuna halakpa yagani. Plane manungda ibu lakpa ngairamu. Plane da tongaba matungda karamba plane da tongibunu haibadu engoda message tharu. Wahising asi haramlaga Jona khongjen yangna insulin adu bulobu chatki. I'll meet you on the plane. Just text me which one you're on. Somdasu select tawdriba miyosing aduna nampuda changnanaba yamna kanna honarakhi. Jona army officer madhanki aigi car dagi ayhak pochai khara lorukige aigi ifamda hojik wristband asidi yauduna leiri ayhak amuk halakpa yakhigadra. Wristband adubu yaurabadi halakpa yagani haina army aduna hairakpadagi John car adu tamna chenki. Somdana Ellisana army amada sanjanduna haiki. Ayhaki nupa adu gari dagi aigi isasigi hidak lawba chatkibani. Mahakna halakpa matamda aikhoina tongliba plane aduda mahakpu thajinbirakpa yagadra. Army aduna kari hidak no haina hanglaki. Ellison haiki mahaki machanupa si diabetic ni insulin da depend tawraga leibani. Mahaki mapa adu insulin lawba chatkibani. Ellison amadi mahaki machanupa army sing aduna atopa army officer amagi manakta puduna chatki. Somdana Jona gari manungda check tawba matamda insulin adu phangba ngamki. Army officer nupi duna hairaki select tawba miyoi oiragachu anaba mi amata plane aduda tongba yaroi. Ellison hairaki masidi miyonda launagada laina nate mahakna nariba sidi diabetes khatani. Anaba amata chatpa yaroi haibasi rule da yawa poni diabetic oiba oidabagi wanate haina army officer nupi duna hairaki. Sauningmadagi Ellison hanglaki nahaki family oiramlabadi nahak asumna tawgadra. What if this was your family? Army officer nupi duna hairaki ayhaki imung select tawde aduga army da lariba 99% henbagi imung amata select tawde aikhoina sida lariba si akhoi ithau tawba khaktani. My family wasn't selected, ma'am. Wahising adu tabada Ellison na mahak soikre haina hairaki. Somdasu Jona hidak adu lawduna gate adu imnungda amukha na changlaki. Ellison na army officer aduda mahaki nupabu thibinaba yamna kana haijaki. Army officer aduna John bu thinaba phone gi kuthangda haiki. Somdana Jona Ellison amadi mahaki machanpa Nedenbu koithi thiba horami. Jona army amada grey gi hoodie litpa chahi 3 muki oiba angang ma ubra haina hanglaki. Army aduna hairaki ehang ngasi uriba angang asi aduki matik yamna yame makhoi plane manungda tongamba yai chanbiduna plane aduda kakatpiyu. Jona army aduda leiba flight sing asi chap manaba destination da thungadra haina hangba matamda army aduna su thungani haina hairaki. Somdana army officer nupiduna nahaki nupa khamnadana select tawriba miyoi punamak flight aduda painabagidamakta ready tawduna leikhre. Hauji ehangna karisu tawba ngamlaroi makha taba thabak karisu tawba ngamlaroi haramlaga army officer nupidu chatki. Ellison mating panglaba fanayamna haijarabasu army officer sing aduna tasinadana chatki. Somna kandana John mahaki nupi amadi mahaki machabu koikau kauduna flight manung aduda thirami. Call tawduna yengbadasu network phangdabadagi call adu chatpa ngamlamde aduga message thaduna yengba matamdasu message sing adu deliver mata tawba ngamlamde. Flight manungda tongna leramba nupa mana hairaki nahak matau karamna hidak adu lena flight asida tonglaglibana. John pakhom piki mase insulin ni aigi chanupagini ehaki chanupadu diabetic oibagini. Nupaduna muhairaki nangi nasaga chammanana aigi ichigi machadusu diabetic oi insulin kapaga lebani makhoina anaba mata changba yaroi haiduna mahakpu tantokhi. So was my sister's kid and they turned him away. Leiba plane sing asi manungda mahaki nupi amadi mahaki macha plane sing asi da tonghallamaroi haibasi mahakna khanglaki. Thingjanba horuraba aeroplane gi thong adu thingjandanaba John na kana laurakhi. John army du hairaki thong asi hangtokpiu aigi cha du laurugadabani. You get off this plane, we are leaving without you. That's okay. Army aduna hairaki nahakna plane asitagi komdarurabadi amuhana changakpa yararoi nahak yaudabida akhoi aeroplane asi paiduna chalagani. John haiki maduda karisu akaiba leite thong asitadi hangtokpiu. Mating pangbinaba leitraba Ellison amadi mahaki machanupa gate adudagi mapan tholakki. Select hudraba yamlaba miyam sing aduna gate nangwaiduna changnanaba kanna honarakhi. Siba haibasi kanamatana pamde hiningbagi mayai aduna yamlaba miyam sing aduna select hudrabasu gate sing adu nangwaiduna changlakki. Yamlaba miyam
ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯖꯟꯅꯔꯛꯇꯨꯅ angamba flight ꯃꯅꯨꯡꯗ ꯆꯣꯡꯖꯟꯅꯔꯝꯃꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯈꯤ ꯃꯈꯣꯏꯅ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨꯅ ꯑꯥꯔꯃꯤ ꯀꯌꯥ ꯑꯃꯁꯨ ꯄꯥꯟꯗꯨꯅ ꯁꯤꯈꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯊꯥꯎ ꯍꯥꯟꯗꯨꯅ ꯂꯩꯕ ꯑꯥꯔꯃꯤ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯊꯥꯎꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄ ꯌꯥꯏ ꯈꯪꯉꯛꯄꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯅꯕ ꯖꯣꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯂꯩꯃꯥꯏꯗ ꯆꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯥꯎꯁꯤꯡ ꯑꯗꯨꯗ ꯃꯩ ꯍꯧꯔꯛꯄꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯄꯣꯈꯥꯏꯈꯤ ꯑꯃꯗꯤ ꯃꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯅꯪꯈꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯣꯈꯥꯏꯔꯛꯄꯒꯤ ꯁꯥꯎꯝ ꯑꯗꯨꯅ ꯖꯣꯟꯕꯨꯁꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯗꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯥꯔꯃꯤ ꯑꯃꯅ ꯖꯣꯟꯗ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯗꯨ ꯔꯤꯖꯦꯛ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈ꯭ꯔꯕꯅꯤ ꯑꯦꯂꯤꯁꯟꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯝꯂꯝꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯍꯨꯔꯥꯟꯕꯤꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯏꯟꯁꯨꯂꯤꯟ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯂꯝꯃꯤ ꯑꯦꯂꯤꯁꯟ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯊꯤꯕ ꯐꯪꯗ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯗꯦꯂꯤꯚꯔ ꯇꯧꯗ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯖꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯒ ꯊꯝꯈꯤ ꯖꯣꯟꯁꯨ ꯒꯦꯠ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯅꯝꯕ ꯖꯒꯥ ꯑꯗꯨꯗ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯏꯗꯨꯅ ꯊꯪꯅꯕ ꯀꯥꯔ ꯑꯃꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯦ ꯑꯗꯨ ꯎꯔꯕꯗ ꯖꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯈꯖꯤꯛꯇꯃꯛ ꯑꯣꯏꯔꯕꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯈꯤ ꯖꯣꯟꯅ ꯐꯣꯟ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯦꯂꯤꯚꯔ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯅꯦꯠꯋꯥꯛ ꯐꯪꯗꯕꯗꯒꯤ ꯀꯣꯜ ꯑꯗꯨ ꯆꯠꯄ ꯉꯝꯂꯝꯗꯦ ꯁꯣꯝꯗꯅ ꯑꯦꯂꯤꯁꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯏꯟꯁꯨꯂꯤꯟ ꯂꯩꯅꯕ ꯐꯥꯔꯃꯥꯁꯤ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯐꯥꯔꯃꯥꯁꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯉꯝꯅꯕ ꯄꯣꯠꯆꯩ ꯍꯨꯔꯥꯟꯅꯔꯤ ꯑꯃꯗꯤ ꯄꯣꯠꯆꯩ ꯀꯌꯥ ꯄꯨꯗꯨꯅ ꯆꯦꯟꯅꯔꯤ ꯑꯦꯂꯤꯁꯟꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯏꯟꯁꯨꯂꯤꯟ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯕ꯭ꯂꯗ ꯒ꯭ꯂꯨꯀꯣꯁ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯆꯥꯒꯤ ꯕ꯭ꯂꯗ ꯒ꯭ꯂꯨꯀꯣꯁ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯂꯝꯕꯗꯒꯤ ꯑꯦꯂꯤꯁꯟꯅ ꯏꯟꯁꯨꯂꯤꯟ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯏꯟꯁꯨꯂꯤꯟ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛꯅ ꯏꯟꯁꯨꯂꯤꯟ ꯑꯗꯨ ꯀꯥꯞꯁꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯅꯣꯡꯃꯩ ꯃꯈꯣꯟ ꯌꯥꯝ ꯇꯥꯔꯛꯈꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒꯦꯡ ꯈꯨꯄꯨ ꯑꯃꯅ ꯑꯦꯂꯤꯁꯟꯅ ꯂꯩꯔꯤꯕ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯈꯛ ꯅꯠꯇꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯍꯨꯔꯥꯟꯈꯤ ꯑꯦꯂꯤꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯦꯗꯦꯟ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯕ ꯃꯇꯨꯡꯗ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯒ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯦꯂꯤꯁꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯈꯤ Go. ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯦꯂꯤꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄा ꯐꯥꯔꯃꯥꯁꯤ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯐꯥꯔꯃꯥꯁꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯑꯦꯂꯤꯁꯟꯅ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯁꯨ ꯃꯇꯦꯛ ꯑꯃꯠꯇ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯑꯦꯂꯤꯁꯟꯅ ꯍꯥꯏꯈꯤ ꯂꯦꯛꯁꯤꯡꯇꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯖꯒꯦ ꯂꯦꯛꯁꯤꯡꯇꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯦꯂꯤꯁꯟꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒ ꯑꯦꯂꯤꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤ ꯒꯥꯔꯤ ꯇꯣꯡꯅ ꯑꯦꯂꯤꯁꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯏꯟꯁꯨꯂꯤꯟ ꯑꯗꯨ ꯀꯥꯞꯄꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯈꯤ ꯅꯣꯛꯁꯚꯤꯜ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯕꯒ ꯐ꯭ꯂꯥꯏꯠ ꯇꯣꯡꯅꯕ ꯇꯧꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯅꯤꯡꯂꯕꯁꯨ ꯑꯩꯈꯣꯏ ꯁꯦꯂꯦꯛ ꯇꯧꯗꯕꯅꯤꯅ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯇꯣꯡꯍꯜꯂꯣꯏ ꯁꯦꯂꯦꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯂꯤꯁꯟꯗ ꯍꯪꯉꯛꯈꯤ ꯅꯈꯣꯏꯅ ꯃꯥꯅꯆꯥ ꯈꯛꯇꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯑꯦꯂꯤꯁꯟꯅ ꯍꯥꯏꯈꯤ ꯑꯩꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯇꯣꯀꯥꯏ ꯇꯥꯟꯅꯈꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯦꯗꯦꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯄ꯭ꯂꯦꯟꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯅꯦꯗꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯂꯤꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯁꯦꯂꯦꯛ ꯇꯧꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯈꯪꯂꯛꯈꯤ They're wearing those bracelets that we saw on the news. ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯀꯔꯤꯒꯤ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯦꯂꯤꯁꯟꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤꯕꯗꯒꯤ ꯇꯣꯡꯗꯕꯅꯤ ꯍꯥꯏꯈꯤ ꯃꯐꯝ ꯈꯔꯗꯅ ꯑꯇꯤꯌꯥꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏ ꯇꯝꯅ ꯂꯦꯞꯇꯅ ꯄꯥꯏꯁꯤꯜꯂꯤꯕ ꯀꯣꯃꯦꯠꯁꯤꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯀꯌꯥ ꯖꯣꯟꯅ ꯈꯥꯝꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯀꯥꯕ ꯉꯝꯂꯝꯗꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤ ꯑꯃ ꯖꯣꯟꯅ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯀꯅꯥꯗꯥ ꯐꯥꯎꯕ ꯆꯠꯀꯗꯕꯅꯤ ꯖꯣꯟꯅ ꯃꯍꯥꯛꯄꯨ ꯂꯦꯛꯁꯤꯡꯇꯟ ꯐꯥꯎꯕ ꯄꯨꯕꯤꯅꯕ ꯍꯥꯏꯈꯤ ꯂꯦꯛꯁꯤꯡꯇꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯦꯂꯤꯁꯟꯒꯤ ꯃꯄꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗꯅꯤ ꯑꯁꯨꯝ ꯇꯧꯅ ꯖꯣꯟ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯈꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ hingnabgi lanfamda mioi punamak angamba upai thinaba matamni gari manungda Colin kauba nupa asina John gi makotta siriba bracelet adu urami
Colin na John dang laki nahaki profession karino government na select toribasing asi makhoi profession da yenglagani aigi masu doctor ni maramasina mahakpo select tawkibani selecting people based on their professions. John na haiki ehak structural engineer amani buildings amasung bridge kaya ehak na saba ngami Colin na haiki nahak na structural engineer oibaduna maram oiraga government na nahakpo select torokpani adugi matung John amadi Colin khut chongnaduna sakhang makhang narami John na hanglaki nahaki imana select toraga nahakna kari select toroktribana Colin na haiki ehaki imunga wari sanadaba chahi tare helakle ehaki ima select tokre haibasisu ehaki chanupi na hairakpadagi khangbani ehaki imaga ningai sangdana bakhara leibadagi imaga iga wari sanakidabani John na su haiki ehaki nupiga ehaki chanupaga military base aduda karigumba kharadagi tokai tanaki ehak hauji mokhoibu unaba chalibani Colin na haiki mahaka khangnaba pilot khara Canada da lei army sing asina select toraba miyo sing puri ba jaga aduda makhoi chatkadabani John na hanglaki army sing aduna puri ba jaga adu kanasu khangandabani haibadi classify oibani nakoina mato karamna khanglibano army gi aeroplane sing aduna pairibadu Iceland hariba jaga adudani hariba aeroplane sing adu makoina track down tawduna thamlakpani Maramaduna nahaksu aikhoiga punna chalaurasi adubu John mahaki nupi amadi mahaki macha hana thiru kigani haina Colin na hairakpa wafam adu mahakna yaramde Colin na haiki nahaki family adubu hana thiruro adugi matungda ehakpu unabulau aikhoina paigadoribasi osgood hariba jaga adudagini asumna John amadi Colin wari chaduna leiringaida gari manung aduda tongba atoppa nupa amana John gi makhota seiriba bracelet aduda munna yengduna leirami Somna kandasu Elisana tongliba gari adugi nupaduna makhoina siriba bracelet aduda munna yengduna leirami nupaduna Elisan amadi Neden gi bracelet adubu matau karamna lawgadagi haina khanba horaki nupaduna hairaki nakhoina awang maikei tamna chatpa haibasi yamna khudong thiningai oi nakhoi akhoi itung induna chaningdabra Ekhoiga puna chaminaraga plane amada tongnanaba honasi Elisan hairaki madu punamak aina try tawduna yenglabani adubu army sing aduna ehakbu changalakide maramaduna ehaki ipagi manakdo ina chacharage nupaduna fattaba thabak khara torokadore haina Elisan yamna chingnarami khanghodana nupaduna karadu khamdana hairaki nahaki nupana nahakbu huntokpiramabani adubu nahak karisi waninge oide ehakna wasaktuna hairi nahaki na chabu aina sungchoi choidena kangani nahaki na chabu ehakna plane da tonganduna safety oiba jaga da sungchoi choidena puthokani wai singa si hairamlaga nupaduna kara adudagi thololaba matungda Elisan busu kara adudagi mapan tholonaba hairami Elisan tholu haiba yadabadagi nupaduna nampuda thong hangdokduna Elisan bu nampuda singthongnaba kanna honarami Elisan na fanayamna thoktanaba honarabasu nupaduna Elisan bu nampuda singthoktuna car adudagi mapanda langthoki car adudagi mapanda langthoba matungda mahaki machabu sungchoi soidena magna ngakthokani hairamlaga thong adu thingjanki Elisan bu hundolomlaga Neden bu puduna matei manauduna car adu thauduna chatki upai leitraba Elisan kappanatana upai lekhide lamide lapa gari kayamasu magna khamnaba honabada gari amata khambikide Macha kaina bagi machana kappanatana Elisan karisu tawba ngamkhide Somdana John ga gari tongminariba nupaduna John gi wristband adu piraknaba yamna kanna hairaki John na nupaduda haiki wristband asi nahakna laurabasu karisu kanaba phangoi masigi wristband asida aigi ming iduna yauri nahakna wristband asi puduna chalabasu army na nahakpu changhaloi John na fanayamna hairabasu nupaduna wristband adu piraknaba yamna kanna dhamka taroki nupaduna John da numdang amu utuna wristband adu pidrabadi hatkani haina ki helaki Give me the goddamn bang. John asu wristband adu piro hena chap yungna leptuna lekhi John ga nongna friend hoikiba Colin asu nupasing aduda adugumba dhamka tawdana ba kanna hairaki khanghodana nupasing aduna Colin de attack tawba horaki John amadi Colin makhoi aniga atopa nupasing aduga gari manung aduda yamna kanna funa chainaba tawki Makhoina gari manungda funa chainaba tawba aduda gari gi driver aduna gari adu control tawba ngamudabadagi gari adu accident thoki gari adu gi maningda tonglakpa mi khudima gari adu gi paithoktuna machi taduna lekhi accident aduda John su gari maningdagi paithoroktuna yamna thina sokhi John na gyan tarappa matamda mangondagi wristband munnaba honakiba nupaduna mahakpu attack tongnaba honaraki John masang thokchanaba nungdang ma paiduna makhoiga mayoknarami phatraba miyo yanisina John bu maning mamang thattuna bracelet adubu munnaba kanna honarami John na khanghoduna nungdang adu haidarakpa matamda nupadugi makokta panduna nupadu khudakta siki madu urubadagi atopa nupadusu masa hingjanaba kanna chenki John su asiba hakchang adubu hanna yinglamdabida masa kanjanaba chelakpagi lambida mahaka nongna friend chanakiba mahaki marup Colin mangak leithekduna siduna taduna lerami
Machagi hidak yawa beg adu khungatuna John mahaki family gi khungul makhatana liba hoki somdana Elisana lambida makhona mathanda chalingida kanagomba kharana gari khambiraki gari adu da tonglamba mi amana hangaki kadai yogodabano ekhoiga chamina ningabadi chamina ba yagani Elisana mahaki machadabu phangladi khanduna gari adu da tongduna chatki Neden bu kidnap tawduna pukiba mati manaw adu army gi airbase game yoksalaglami nupa aduna Neden da hairami foreign soldier sing asina hangpa matamda makhoi yani si mahaki mama pani haigadabani haina Neden da nupa aduna ki halaki Neden wa mata ngangdana tumina famduna laiki When them soldiers they ask you who we are your parents, you understand? Nupi aduna sun Neden da hairaki nupa asina hairiba sitaw masina punamaki yafhaba oigani Elisandagi mulakiba bracelet adu nupi aduna sijalami madugi matung Neden bu puduna makhoi hum airbase adu changjalaki matai manaw aduna makhoi sing asi select torba miyoi ngaktani makhoi gi makutta bracelet chiduna leiri haina changjalaki army aduna makhoi bu check torba matungda makhoi bu changangi haina torpa mikup aduda army aduna nahakidi haina khangki mi khudimaki bracelet mumam yawudabani natrabadi changba yaro hedaki nupa aduna hairaki angang asina aigi ichani aduga nupi asina aigi nupini ehaki bracelet adu kanagomba kharana lambide hora lawre haina nupa aduna army adu da hairaki matang asida nupa asina honari basi ati kari chunate makhoi gi family asi select torba family ni haiduna changnaba honabani They're not my parents. Tanja aduda Nedena kamna makhoi ani asi aigi ima panati haiduna hairaki matai manaw aduna su angang asi ekhoigi sani haiduna army adu da thajanaba yamna kana honarami They took me from my mom. No, he's just scared to adubu Nedena yamna kana hairaki makhoi ani sina aibu kidnap tawduna porakpani aduga aigi imabuna lambida gari dagi huntuambani jingnabadagi army aduna makhoigi makhota siriba wristband adu check tawduna yengba matamda angang asi makhoigi machanate aduga wristband adu su makhoigi family gi nati haiba khanglaki angang adu makhoina kidnap tawduna porakpani khangakpadagi matai manaw ani du army sing aduna phajenduna thamki Neden gi bracelet adu su army aduna scan torga yengba matamda Neden su reject toroba amani haiba khanglaki You sick? It's gonna be alright, right? Don't cry. upai leitabadagi army aduna Neden bu puduna chatki somdana Elisan masa kainabadagi angawbiga chap manaki adubu ngahak chalaba matungda makhoisu army gi airbase game aduda yoksilaki Elisana mafam aduda mahaki macha leiramba yai khanbadagi gari adudagi chongthaduna chenki army gi airbase mafam aduda Elisana mahaki macha bu koithi thirami army nupi amada Elisana mahaki macha nupabu thibinaba yamna kana haijaki Elisana army nupa amada hairami mahaki macha adu diabetes oibani mahaki mafamdagi miyoi ani khangna mahaki macha adu kidnap tawduna pukhibani yamlaba game sing adugi marakta mahaki macha yauramba yai hena Elisana mahaki macha thiba horaki leiriba game macha sing adu changduna mahaki macha bu kauduna Elisana mahaki macha bu thiba horaki adubu changloba game khodimakta mahaki macha adu leiba uramde adubu mamai thangda game amada hangtoktuna yengloba matamda mahaki macha adu naitom phamduna lerami Oh my God. Elisana mahaki macha adu uba matamda yamna haraujaduna chenchinduna mahaki macha bu konjalami harauba hemankibana Elisan yamna kapki Mama adubu amu hana uba phangbadagi Neden su harau mana yamna kapki I'm so sorry. somna kandana Jona lambida leiramba yum ama thong pakaiduna changlalaba matungda yum adudagi ising khara thakki mahana TV on tawduna yenglaba matamda TV gi channel khudimak comment sing aduna prithvi gi lemai da tasilakibagi manghan takhanbagi video footage ngaktamak lakhi John fresh up ngak tokholaba matungda yumbu adugi car gi show koithi thiduna car gi show du bulokholami adugi matung Jona car adu thauduna chatki adubu Jona wahi khara che maset amada iduna thamlami madudi aigi iming John kawi karigumba aina hingma thoklagadi nahaki car asi aina sungsoi soidana thilakani asum tawna John car adu thauduna Elisan gi mapana leriba maikai du tamna chatki tanja aduda Elisan nga sai John da tharakiba message adu hojik khatamak deliver tawraki Elisan gi mapa haibadi John gi makuboki mayumda John yoksilaglami John na thong hatutuna changlaba matamda John gi mapa adudi kari su pakharpa tawduna mahaki friend singa card chanaduna lerami Elisan gi mapa haibadi del na hanglaki nahakna tomda lagliba karigino Elisan amadi Neden kadaida lehore John hairaki ayakti mafam masida mahakpu lerangani khanduna lakpani army gi airbase aduda karigumba thautok karadigi akhoi ni tokai tanakibani mafam masida unasi hainakibadagi mafam masida makhoi ni bu thiba lakpani makubongna nakhoi ni khana chinaba yawbra hain hanglaki John haiki hojik adugi discussion tawba matamnati ayangna pamliba si mama macha du bukanbani landline dagi Elisan da call tawba matamda call chapra haina John hanki makubo dun hairaki ayangna pungumagi mambangda hanjen call tawduni yenglabani adubu phone adu chatte
Army gari yamana Ellison amadi mahaki machanupa mahaki mapana leriba yum adugi church amagi manak phawba thinbiraki Ellison mafam maduda leramba phone booth amadagi mahaki mapagi lenlangi number da call tawraki Ellison gi mapana call adu paikhalaba matungda mahakna leriba mafam aduda lengdana leramu hairamaga Ellison gi mapa amadi John makhoi anina Ellison bu lawna balaki Yamna wana honaraba matungda John amadi Ellison amatoina punjinaki Amuk hanno unaba phangani thajarudraba amuk hanno urakpa asida yamna harawnaki Mapabu amuk hanno uba phangjabada neden yamna harawjaki Matam kharagi mamangda awaba kaya ama mayoknarubachu makhoi family du amuk hanno punjinaba aduda makhoi maithongda mamon minok tamlaki Thanks for looking after your mom, bud. Makhoi punamak mayumda halaba matungda chananaba semlingaida TV on tawduna yenglami The largest fragment from Clark is expected to land somewhere. Pau aduda sumna hairaki hayeng ayuki pung nipanga minani putera chatpa matamda Clark haina khangnaba khwaidagi chawba comet ki fragment adu prithvi lemaida taraklagani Comet aduna tarakadaba jaga si North Africa amadi Europe ki jaga kharado oirakpa yai masina maram oiraga prithvi de leriba jiba panu punamak tumna mangkhragani Government na miyoi khara makhoi gi profession amadi skill la yenglaba matungda Iceland gi Air Force ki base amada makhoi gi shelter hangduna thamgani hairiba shelter asi Cold War gi matamda nuclear attack gi ngakthongnaba sakhibani Hairiba shelter asi Iceland la leheba government na Canada so haidukna thamlakpani adubu news channel kharana shelter asi Iceland la haiduna TV channel ki ata thadoroki matang asida John na gari manungda thingnakiba Colin haikiba wapunamak jumlamle haina John na khalaki John Ellison da hairaki Iceland la leheba shelter asida chanaba pambai ama lei Army gi pilot na taba civilian gi pilot amana Canada da gi miyoi khara Canada da gi Iceland phawa paiduna sit kadawri Hairiba sing asi John ga gari da tongminarikiba John gi mamanaba Colin aduna mangonda habiramba ngaktani John amadi Ellison makhoi anina asumna wari sanaki khwaidagi chawraba Comet aduna prithvi gi lama yarokadaba si pung komari khakta ngairabani mafam asidagi Osgood hairiba Canada gi aeroplane paigadaba jaga du yobum tamda pung 39 changani adubu ekhoina pung 8 gi manungda yongnaba honagani aduga Osgood hairiba Canada gi mafam asidagi aeroplane paiduna chalaba matungda Iceland gi jaga da leiriba shelter aduda yobum matamda pung 3 tagi 9 phawa changbi aduna chawraba Comet aduna prithvi gi lemaida yeroktringida makoina Iceland da leiriba shelter aduda yobong ngangani haina khanaki wari sing asi makoi ani na munna khanaraba matungda haujimak chatnaba sem sanaba hainaki Okay, let's do it. Nathan, come on. John amadi Ellison chananabagi namakta dress lotion bahauki John na mahaki makubokta makhoi ga punna chaminanaba mahaki pochi sing adu yamjananaba haiki Ellison asu mahaki mapabu makhoi ga punna chaminanaba haina haiki adubu mahaki mapani yakide John na mahaki makubokta haiki nahangna mafam sida lehorabadi nahak soidina siragani Today, tomorrow, 10 years from now, don't make no difference. makubo aduna hirei ahak khangi hak siragani haiba adubu ngasi siba hayeng siba jahi tragi matungda siba engonda khenaba karisu leite aigi nupi meri mafam asidagi sargada kakhibani aihaksu mafam asidagi sargada kaba pami sargada kanabagi damak ahaki beksing asi pek tawduna leirabani matam aduda khanghaudana yamna nganba mangalama tholakki makoina leiriba yum adudagi panglap laptana Comet ki fragment ama taslaklami makoina leiriba yum adugi manungda jor habagumna thak thak nilakki makoi gi macha neden gi manakta makoi ahummak khongjil yangna chelakki Jona mahaki macha nedenbu asok apan yawbra haina yengjanbirami matam yamna leitre khanglakpadagi makoi ahummak khudak aduda yum adu thadokduna chatnaba thorang torami Ellison mapana mahaki gari adu thau phulde yawbani magi gari du puko haina hairaki Canada tan machatnabagi damakta makoi ahummak gari da processing hapchanba hauki kainaramdagi mikubasida makubona nomi ama piraktuna mama machabu ngakpi seminaba haiduna John da haijaraki Take care of him. Mama masabu siap oi haina khanariba Iceland gi shelter aduda sungchoi soidina pugani haina John asu haiki nedenna mahaki mapuda mahakpo amuhanna karam kanda uba phangani haina hangki I want to see you again, Grandpa. mapu adunasu yamna thuna unaragani haina khongki kainaram dai mikup aduda Ellison na mahaki mapabu yamna chena konjaduna kainabagi bidai loki Love you too, Dad. Ellison nongaita mapabu thadolumlaga Iceland gi damakta khongchan bahauki car manungda radio taba matamda hairaki Clark haina khangnaba yamna chawba Comet fragment adu prithvi gi lemaida pung 15 gi manungda yoroklagani hairaki makoina lambi da lakpa matamda yamlaba gari kya amana lambi du thachanduna lerami
Tanja aduda kargi radio aduda emergency alert laukthoraki makoina leiriba jaga aduda yamlaba comet ki fragment machasingna nong chubagam churakani haina laukthoraki maram asina mipum khudimangna mafam chapa jaga yengduna leinanaba khangalaki khangogdana comet ki fragment machasing adu makoina leiriba jaga aduda tasanba horaki mafam aduda leiramba mi punama kai duna chenaki Johnsu kari mamai du lethokduna mafam chapa ma yengnaba honaraki makhoni leiriba jaga aduda comet ki fragment sing aduna nong chubagam churaki mamangi sita phamlambadagi elisena maningi sita chatuna mahagi machabu kana konjan birami mafam aduda paiduna leiramba helicopter phawba comet ki fragment aduna panbadagi lemaida taduna kaikhi asum tawna gari adu kana thoroklaba matungda jona thongama urami Gari manungdagi elisen amadi mahaki machabu logdaduna thong adugi makhada changhanduna sep oinaba thambirami tanja aduda mai chaklaba car amagi manungda nupa ma gyan mangduna leiba adu jona uraki mai chaklaba nupa du kannabagi dabak jona mai chaklaba car adugi managda chenchanduna thong adu hangduklaba matungda nupa du kanbirami nupa du kanbiba matamda jongi makhot adu yamna thina soki mafam ke ada mai chaklaba comet sing aduna tasalakpadagi magan takanki mai chaklaba comet ki fragment sing aduna tarakpa lepkibaga Canada chanabagi damokta makhoi thong adugi makhadagi tholaki Canada dagi aeroplane adu tonghoba nangnabagi damak gari adu yamna kanna thoroki asum tawna makhoi Canada yauselaki mamangda harakibagumna radio da sumna haraki prithvi pumba mangan takhan gadoriba khwaidagi chawraba comet ki fragment clock haina khangnaribadu hayeng ayuki pung 9:43 chappa matamda western europe ki jaga amada tasalagani elison hanglaki chawraba comet aduna tasalakdringida Iceland da leiba safe oiba jaga aduda ekhoi yoba nangadra jona khomlaki ayakchu chapchana di khangde pung 3 mukti leiri adubu ekhoi sunjoi soidana yoba ngangoni haina khali paw aduna makhatan hairei khwaidagi chawi hainariba tarakadoriba comet asigi apakpa asi 9 mile mukpakani dinosaur punuma pu harkiba asteroid adudagi tarakadoriba comet asina chawi heli comet asina hek tarakpaga europe pumba pungchai chaigani comet aduna lemaide tabagi saum maduna fit lising ama hena wama tsunami kaya thongangani maduda natana 900 degree dagi hena saraba nusit kaya ama sound gi speed dagi hena yangna sitkani pung khari gi manungda leiriba continents punamak maina chakani mai chaklaba comet ki fragment macha kaya amasu nong chubugumna adia mathakdagi tarakani asteroid na maram moraga mamangda dinosaur pungmun mutkibugumna chawraba comet asina prithvi lemaida tasalakpa matamda 75% henba sanga upal wapal amadi jiba pama punamak siragani haina radio du laukthoraki airport mi ada yokselakpa matamda aeroplane ma pakhatkiba makhoina urami They're taking off! Flight sing adu paikra haina elison yamna pakachirami adubu jona atopa flight su leramkini haina gari du yamna yangna thoujinki airport manungda gari thoujinba matamda aeroplane ma paigadabagi runway da thauba hogduna lerami paigadoriba aeroplane asina aroiba aeroplane oigidoribani maram asina jona aeroplane aduna pairakadaba runway du da gari du thoujilami aeroplane adu painabagi damakta runway adu da kanna thauruki aduga John su aeroplane adu paiba yadana bagi damakta maki car adu runway adu da thousandki paiba yadabadagi aeroplane adu khambada tarami pilot aduna aeroplane gi kumdarakuna hairaki karino nangna tawribado John hairaki aigi nupiga ekhoi anganga ekhoi puna Iceland da chatkadabani ekhoi asi government na select toroba mioi ngaktani nahana chatkadoriba Iceland gi shelter du da ekhoi chikara yaujage pilot aduna hairaki ekhoi gi aeroplane asidi capacity full lore nahana laningba taragadi hayeng plane legani hayeng oina lao John yamna sauna haiki hayeng haiba nimit amata leiraroi ekhoi haujimak chattaba yadabani Then take my wife and son! ai yauba yadragasu aigi nupiga aigi sagadi pubikho adu natragadi mafam asidagi ekhoi lengoi mafam asidagi car asi thaudopa ngamoi aduga nakhoju chatpa yararoi pilot aduna hairaki adu eba taragadi nahaki nupi asi natraga nahaki angang asi yauba yagani No! We all go! You're gonna take all of us! tanja aduda elison hairaki yaroi chatpa taragadi ekhoi ahumok chatkadabani aduga nangna ekhoi ahumok bu puduna chatkadabani makhoina kanna haijaba aduda pilot aduna makhoibu aeroplane aduda tongnaba haiki mataw asum tawna makhoina aeroplane adugi manungda changaki mi kamaram amasu phamduna lerami aeroplane aduda tongamba miyoi sing aduna makhoina phamlamba seat sing adu adjust tongnaraba matungda makhoi ahumgi seat pibiraki John aeroplane manungda tonglaba matungda sor sangna hondokpa ngamki mahakna aeroplane gi thonawdagi yengthokiba matamda mi kaya ama aeroplane adu tongba nanghogdabadagi car manungdagi leptuna yengduna lehauki asum tawna aeroplane adu Iceland da leba safe oi haina khanariba bunker adu tamda paiki
Pilot aduna John gi asokpam khur adubu dressing taunabagidamagta first aid kit piraki. Aeroplane aduda tongliba miyoisingi maithongda hingangani haibagi asa amadi uba phangjarami. Yamna waba hemanbadagi John aeroplane manungda tongna ngahak pidarami. Miyoi bahibase wada wasilaglabadi mamangda haukraba kayagi nungsiba amadi nungaiba wari kya ningsinglai. Mahaki machana harauna sanajakiba amadi mahaki nupiga maga nusinarakiba singadu ningsinglaki. Mahakna makeup tholakpa matamda makhoi Iceland gi jaga yausilaki. Aeroplane aduda tonglakpa mipum kudimak hinglagani haibagi asada yamna haraunaki. Tanja aduda khanghaudana aeroplane adu yamna kanna niglaki. Iceland gi jaga amada Comet ki fragment ama tasilaki. Comet ki fragment aduna lemaida tabagi impact aduna jor habagumda nikki. Comet ki fragment aduna tasilakpagi wave aduna aeroplane adubasu humdoktuna puraga chatki. Aeroplane manungda tongba mi khudimak thak ningdaki. Adubu laibak thibadi aeroplane adugi engine animak fail oiki. Engine fail oibana maram oiraga aeroplane adu paiba ngamdabadagi khudak aduda aeroplane adu lemaida tasanki. Adubu control ngamaudabadagi aeroplane adu unna kupa chingamada aeroplane gi mamai aduna yungjanduna leiki. Laibak phabadagi plane crash aduda tonglakpa miyoi khudimak asoyangam amata yahaude. Adubu laibak thibadi plane crash aduna maram oiraga pilot adu khudak aduda siki. Tanja aduda khwaidagi chauraba clock haina khangnaba Comet ki fragment adu Western Europe ki jagada minute kharigi manungda sungchoi choidana taraglagani haina aeroplane adugi radio dagi hairaki. Manang nakpada aeroplane ama landing tawkhiba adu John na uba phangawi. Pithibida leriba jiba parma punamakpu hatokadoriba Comet ki fragment adu yamna thuna taraglagani haina radio gi khutangda hanhanna lauraki. John hairaki army gi aeroplane ama landing tawba hojik aina uhowi masina takpadi army gi airport adu manang nakpa asida leire takpani maram aduna ekhoina matam mangadana khudak aduda airport adu chalasi. Khudak aduda miyam punamak airport adu tamna chelami. Awang waching amadagi airport adu leiba makhoina urami. Army gi truck kaya ama airport tamna changsin khiba adu tananaba makhoina koiraw laurami. Laibak phabadagi army gi truck amana makhoibu ubadagi makhoibu lobo lakpirami. Army sing aduna makhoibu gari adugi mathakta tongalaba matungda safe oi hana khanariba Iceland gi bunker adu tamna gari adu yongnaba thaurami. Pithribi pumba mangan tagan gadaba chauraba fragment aduna pithribi gi lemana tarakadoba mikup khara khaktama ngairabani. Mi khudimak hingadra sigadra haibagi mi paiba pongnaki. Tanja aduda yamna angakpa kiningai oiraba sinama miyamna uki. Pithibida leriba jiba panba punama hatkadoriba clock haina khangnaba khwaidagi chauba Comet ki fragment aduna pithibigi lemaida tarkiba adu miyam punamona ngakna yengnaki. Miyam punamak bunker adugi manungda changchelaga leinaba army sing aduna hairaki. Army sing aduna mating pangduna bunker adugi safe oiba jaga adu yongnaba miyam punamak question chenarami. Chauraba Comet ki fragment aduna lemaida tabagi wave aduna bunker aduda minute amaga second kungi manungda yorulagani haina bunker adudagi lauthoraki. The impact shock wave will reach us in 1 minute 20. Safe oi hana khanariba jaga aduda John amadi magi family yoraki. Makhoina leiriba jaga asi safe oi hana thajanaragachu taragliba Comet ki fragment asina aduki matik chawkhibana makhoi punamak hingani haibagi asa kaya unaramde. Tanja aduda makhoi punamak siragani haina makhoi gi wakhala chap yungna leiki. Neden mahaki mama mapaga kainaragani khanbada mahak yamna kapchaki. John hairaki nahaki imaga ehakana nahakpu thamoi sengna nusi matam punamakta ekhoina nahakpu thadokloi thoningba ama tholaksenu ekhoina nahaka matam chupada leigani ekhoi ahumak amata kainadana lengdana leigani aduna nahak karimata akiba fauganu asumna haiduna mahaki machabu thimjanbirami. Your mom and I love you from the bottom of our hearts, okay? Sigani changani haina khangdraba tanja aduda John amadi Ellison makhoi ani chenna consent aduna sapu kana pairakliba shockwave adubu ngakthoknaba honajaki. Tanja aduda haukraba nungsiraba wari kaya ama mamita flashback oina laki. Makhoi gi machana chahi 3 chorokpagi birthday gi cake kakhiba. Family singa puna birthday celebration tawkhibasing amadi mahaki machaga harau tayamna sanamina khiba amadi mahaki nupiga nungsi chanana lemina khiba sing adu mitta sangchangna urakhi. Thamapan hokre clock haina khangnaba chauraba Comet ki fragment aduna taraba matungda oikhiba pithribi gi saktam aduni. Pithribi gi jagada hingduna lehoba miyoisingna radio gi khutangda pau phaunanaba honaki.
Mamai thangda tha mapangi matungda Iceland aduda leiriba shelter adugi bunker adudagi thong adu hangtoraki. Tha mapangi matung adudadi leiramba fulwa full amadi maikhugi sangsu yamna handaki aduga matam adudadi radiation gi level su sang yamna handaki. Leiriba miyam punamak tha mapangi matungda numiki masak adu ubana mamit sing adu thakatpadagi mamit yengba ngamnaramde. Khanghaudana uchek amana khongbagi khonjel taraki makhoni yengkhaluba matamda uchek sing aduna paiduna sanabadu uraki. Uchek sing aduna sanabadu ubada makhoi punamak momon minok tamki maramdi uchek sing aduna mapangi atmosphere da thokduna sanaba ngamliba aduna takpadi makhoisu mapangi atmosphere da thokuba matamda khudong thiningai oidre amadi khondalai taba ngamlagani khanbadigi nokpani. Film asigi loisilakpa sinda Prithibigi mafam kayadagi haibadi India, Russia amadi France na chingba mafam kayadagi makhoini leiriba Iceland gi bunker aduda makhoisu hingli haiduna pau kya fauraki. Uchek sing aduna paiduna sanaraga leiriba du bunker aduda leiriba miyam pumnamangna haraukte yamna momon minokoloina na yengnaki. Movie explain asigi edit tawringi manungda log thongjalakpadagi voice ki problem kya leikre viewer sing na ngakpinaba haijari. Movie explanation asibu adomna khajitamak oirabasu interest lebiragadi like, comment, share amadi subscribe tawsanbiramo. Movie explanation yengbada adomna nungaitaba pendaba amadi semdok haningba leiragadi comment da thambiramo.